State asida lona yadaba kutsukulai seasonaduna thohalakpa yaba thaudok-sing thingnaba security force na thibuhumbagi thabak chathabada tongan ba mafamdagi IED yauna kutlai kaya fagatpa ngamle hairi. Khongthang asigi manung channa security force na Imphal West ki Imphal West Police Station na konba Hiangthang Tarahai awang laikai gi jingkhongdagi kutlai sing adu phangba ngamkhibani. Phangkiba kutlai sing adu da hand grenade ahum high explosive bomb ama tongan ba caliber gi maru Taragamanga 5.56 mm gi empty case Marie tube launcher ama Green 90 AKFG haina thaba unidentified explosive ani yawi hairi. Imphal West District ki Sekmai Police Station na konba Loitang Laikin Thabi Hill Range tagi su security force na kulai khara fagat pangam kre. Mafam adudagi phangkiba khutsu kulai sing aduda IED manga 36 number ki high explosive grenade ahum magazine galoina ba AK-47 gatak rifle ama 303 rifle ani double barrel rifle ama single barrel rifle ama yauri.